Masagi auto thouduna sel tanjaba amadi Echam chamna hingjariba Mayang Imphal Chabung Company makha Leikai dagi Lourembam Inao tombi gi machanupa Lourembam Rajkumar atoppa ming abungbu Kakching District ke police personnel kharana pharaga pukraba matung tamthina phuraga thadoklapabu haibase mama oibi singna tasengna nungaitaba fawi haina Mayang Imphal Chabung Company maira apunbagi President Thoudam Bilashini na phongdokre Wafam asi Mayang Imphal Chabung Company makha Leikai da leiba Lourembam Rajkumar atoppa ming abungi mayumda KUCMA Mayang Imphal ki makha da leiba clubs amadi apunba maira paibi singna punduna famkiba paugi mifam amada mahakna phongdokibani Mayang Imphal Chabung Company maira paibi apunbagi President Thoudam Bilashini na makhatana phongdokibada hariba police personnel singna faduna pukiba Lourembam abung asi auto thouraga sel tanjaduna leiba meeyoi amani mahaka maming manaba Mayang Imphal Chabung Company dagi khun ngakpa yawa meeyoi amasu leiribani police personnel sing aduna maming manei haiduna faduna pukhraga tamthina phuraga thadoklapabu haibasi laibak thibani asigumba thawong asi Mayang Imphal da leiriba mama oibi kayana yaningde Masigumba thawong asi matungda amuk hana tawbidanaba hainasu appeal tawki ngalamdaida pung hum taba matamda Mayang Imphal Chabung Company makha Leikai da leiba sini Lourembam Inao tombi gi machanupa Lourembam Rajkumar Elias abung haiba ngang se phaduna pukiba Kakching commando na lalaga phaduna pukibani haiba ngang se phaduna pukibada ngang se mara leiba ngang nate simi amani haibadi auto thoraga mai imung manung pujabane ba adu maga manaba Leikai sida leiba si Lourembam abung na leiko mahak phaba lakpada akhoi lan pukiba haitari ming manaba nang manaba ni mase pukibane do pukakanda kedogi pu Kakching commando na pukibani mase adu pukakanda mase lambi da gi hawdana mase phudana seidana ngangse tidan tawbieba aidi sengna khangdingaida kanano karino khangdingaida ming mane haina hekta phara pukakanda ngasai angangse tidan tawbose phuse ba tawbose akhoi yam penjate matamna ga phatabani manipurgi irangse phatabani na akhoi na kedogi wakhalsida kari thogade haina atuki man wazaki tanaki maina pai bihojin tanaki baneba aduga dudele ha ka khangde already ngasai gi kedogi nungdinda akhoi angangse phangjabani laibok pabana angangse nungdinda phangjabani haibadi amukhoina hairabadi angangse sida leire na mukoi commando na sumukhoinda mona lale haibasi am haire akhoi mera pebde so haire haibako adu lale haibasi dane khoina warong jeli mibu mara leitena pangphuda ming mane haidana phuraga ga mara leito mi phuraga da lale haibu waise manipur gi sakna biyoina tawe ma se akhoi amona ta honjaningde hairiba lamdam sida haidi Chabung Company apunba maira paibe musung akhoi club ki naharun singsinga aduki madik penjade basi gi thabukse yam haijaning bane du bokai haijaro matungda di Manipur gi oina amadi Mayang Imphal gi oina sumba thodokse mara leitba mi bu pharaga hekta ming mane haidana wahang pa hongdani du phujai na tabuse penjade sumba thabukse amona tawbiganu amadi hairiba angangse hoji masamang pakhatse haiba khase hadi amukta thengnajadaba thodongni masu pakhatse haiba aduna maram kan akhoi jam penjade mama oibi ama oina pa duki madik penjade aduna penjadaba se matai penjade haiga solution jagi tawbugi ni matungda amona thoktan sumba thodokse lamdam je thoktan ba commando ichasing amadi lamdam sigi kanu maming leba mayam sen sumba thodokse thon bidena kupna senna yengchin biraga tawbiyu haiba wa haise akhoi na mayang ni khamda tham press ki thongda makhoi yongna ba haijeri